ꯊꯥꯏꯅ ꯃꯇꯝ ꯑꯃꯗ ꯎꯃꯪ ꯑꯃꯗ ꯀꯩ ꯃꯇꯩ ꯃꯅꯥꯎ ꯑꯃꯈꯛ ꯂꯩꯔꯝꯃꯤ꯫ ꯃꯈꯣꯏ ꯑꯅꯤꯗꯨ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯀꯜꯂꯝꯃꯤ ꯑꯃꯗꯤ ꯃꯈꯣꯏꯕꯨ ꯉꯝꯕꯤꯅꯕ ꯎꯃꯪ ꯑꯗꯨꯗ ꯁꯥ ꯀꯅꯥ ꯑꯃꯠꯇ ꯂꯩꯈꯤꯔꯝꯗꯦ꯫ ꯃꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯈꯣꯏ ꯑꯅꯤꯅ ꯎꯃꯪ ꯑꯗꯨꯗ ꯅꯤꯡꯊꯧ ꯑꯣꯏꯔꯝꯃꯤ꯫ ꯃꯈꯣꯏ ꯎꯃꯪ ꯑꯗꯨꯗ ꯀꯅꯥꯕꯨꯁꯨ ꯀꯤꯔꯝꯗꯦ, ꯅꯨꯡꯉꯥꯏꯅ ꯃꯅꯤꯡꯇꯝꯅ ꯂꯩꯔꯝꯃꯤ꯫ ꯃꯈꯣꯏꯅ ꯎꯃꯪ ꯑꯗꯨꯗ ꯆꯥꯅꯤꯡꯕ ꯁꯥ ꯐꯥꯗꯨꯅ ꯃꯅꯤꯡꯇꯝꯅ ꯆꯥꯔꯝꯃꯤ꯫ ꯑꯗꯨꯒ ꯅꯤꯡꯊꯧꯁꯨ ꯃꯈꯣꯏ ꯑꯅꯤꯅ ꯑꯣꯏꯔꯝꯃꯤ꯫ ꯃꯁꯤꯒꯤ ꯃꯔꯝꯅ ꯎꯃꯪꯗ ꯂꯩꯔꯤꯕ ꯁꯥ ꯄꯨꯝꯅꯃꯛ ꯀꯩ ꯃꯇꯩ ꯃꯅꯥꯎ ꯑꯗꯨꯕꯨ ꯎꯗꯅꯕ ꯊꯋꯥꯏ ꯍꯤꯡꯅꯅꯕ ꯀꯣꯏꯆꯦꯟ ꯆꯦꯟꯗꯨꯅ ꯀꯣꯏꯂꯣꯠ ꯂꯣꯠꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯀꯩ ꯃꯇꯩ ꯃꯅꯥꯎ ꯑꯗꯨ ꯎꯃꯪ ꯑꯗꯨꯗ ꯅꯤꯡꯊꯧ ꯑꯣꯏꯔꯕꯁꯨ ꯃꯈꯣꯏ ꯑꯅꯤꯒꯤ ꯑꯋꯥꯠꯄ ꯑꯃꯗꯤ ꯂꯩꯔꯝꯃꯤ, ꯃꯗꯨꯗꯤ ꯃꯈꯣꯏꯅ ꯁꯥ ꯐꯥꯗꯨꯅ ꯁꯥꯍꯤꯡ ꯆꯥꯕ ꯃꯇꯝꯗ ꯁꯥ ꯑꯗꯨꯒꯤ ꯃꯆꯦꯠꯁꯤꯡ ꯑꯗꯨ ꯌꯥꯔꯛꯇ ꯆꯪꯈ꯭ꯔꯒ ꯃꯗꯨꯅ ꯍꯦꯛ ꯆꯤꯡꯗꯨꯅ ꯑꯅꯥꯕ ꯑꯣꯏꯔꯝꯃꯤ꯫ ꯃꯁꯤ ꯅꯠꯇꯕ ꯑꯇꯣꯞꯄ ꯑꯅꯥꯕ ꯑꯃꯠꯇ ꯃꯈꯣꯏ ꯑꯅꯤꯗ ꯀꯔꯤꯁꯨ ꯂꯩꯔꯝꯗꯦ꯫ ꯅꯣꯡꯃꯗꯤ ꯀꯩ ꯃꯇꯩ ꯃꯅꯥꯎ ꯑꯗꯨ ꯃꯈꯣꯏꯅ ꯂꯩꯔꯤꯕ ꯎꯃꯪ ꯑꯗꯨꯗ ꯁꯖꯤ ꯑꯆꯧꯕ ꯑꯃ ꯐꯥꯔꯗꯨꯅ ꯃꯈꯣꯏꯒꯤ ꯂꯩꯐꯝ ꯇꯝꯅ ꯂꯥꯛꯂꯝꯃꯤ꯫ ꯀꯩ ꯑꯃꯣꯝ ꯑꯗꯨꯅ ꯀꯩ ꯂꯥꯕ ꯑꯗꯨꯗ, "ꯅꯨꯄꯥ, ꯉꯁꯤꯗꯤ ꯑꯩ ꯌꯥꯝꯅ ꯍꯔꯥꯎꯏ." ꯀꯩ ꯅꯨꯄꯥ ꯑꯗꯨꯅꯁꯨ, "ꯅꯪ ꯈꯛꯇ ꯅꯠꯇꯦꯅꯦ ꯅꯨꯄꯤ, ꯑꯩꯁꯨ ꯍꯔꯥꯎꯔꯤꯕꯅꯤꯅꯦ." ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯈꯣꯏ ꯑꯅꯤꯅ ꯄꯨꯔꯛꯄ ꯁꯥ ꯑꯗꯨ ꯂꯩꯕꯥꯛꯇ ꯐꯗ꯭ꯔꯥꯛ ꯂꯥꯎꯅ ꯊꯥꯗꯔꯛꯂꯝꯃꯤ꯫ ꯑꯁꯨꯝꯅ ꯃꯈꯣꯏ ꯑꯅꯤꯅ ꯁꯥ ꯑꯗꯨ ꯆꯥꯕ ꯍꯧꯔꯛꯂꯝꯃꯤ꯫ ꯆꯥꯔꯤꯉꯩ ꯑꯗꯨꯗ ꯀꯩ ꯑꯃꯣꯝ ꯑꯗꯨꯅ, "ꯑꯁ, ꯅꯨꯄꯥ, ꯉꯁꯤꯗꯤ ꯁꯥ ꯑꯁꯤꯒꯤ ꯃꯍꯥꯎꯁꯤꯗꯤ ꯌꯥꯝꯅ ꯍꯥꯎꯈ꯭ꯔꯦꯗ." ꯀꯩ ꯅꯨꯄꯥ ꯑꯗꯨꯅꯁꯨ, "ꯍꯣꯏꯅꯦ, ꯑꯩꯈꯣꯏꯅ ꯅꯨꯡꯇꯤꯒꯤ ꯆꯥꯔꯤꯕ ꯁꯥꯁꯤꯡꯗꯒꯤ ꯍꯦꯟꯅ ꯉꯁꯤꯒꯤ ꯁꯥꯁꯤꯅ ꯃꯍꯥꯎ ꯍꯦꯜꯂꯤꯅꯦ." ꯃꯈꯣꯏꯅ ꯁꯥ ꯑꯗꯨ ꯑꯁꯨꯝ ꯇꯞꯅ ꯆꯥꯔꯛꯄꯗꯒꯤ ꯂꯣꯏꯁꯤꯜꯂꯛꯄꯗ ꯀꯩ ꯑꯃꯣꯝ ꯑꯗꯨꯒꯤ ꯌꯥꯔꯛꯇ ꯁꯥꯗꯨꯝ ꯃꯆꯦꯠ ꯑꯃ ꯆꯪꯈꯤꯗꯨꯅ ꯂꯧꯊꯣꯛꯄ ꯁꯨꯡꯉꯝ ꯉꯝꯂꯝꯗꯦ꯫ ꯀꯩ ꯑꯃꯣꯝ ꯑꯗꯨꯅ, "ꯅꯨꯄꯥ, ꯑꯩ ꯌꯥꯝ ꯋꯥꯔꯦ. ꯑꯩꯒꯤ ꯌꯥꯔꯛꯇ ꯆꯪꯈꯤꯕ ꯁꯥꯗꯨꯝ ꯃꯆꯦꯠ ꯑꯁꯦ ꯅꯪꯅ ꯎꯄꯥꯏ ꯑꯃ ꯇꯧꯔꯒ ꯑꯃꯨꯛꯇ ꯂꯧꯊꯣꯛꯄꯤꯌꯣ." ꯀꯩ ꯂꯥꯕ ꯑꯗꯨꯅ ꯃꯍꯥꯛꯀꯤ ꯅꯨꯄꯤꯒꯤ ꯌꯥꯔꯛꯇ ꯆꯪꯂꯤꯕ ꯁꯥꯗꯨꯝ ꯃꯆꯦꯠ ꯑꯗꯨ ꯂꯧꯊꯣꯛꯅꯕ ꯎꯄꯥꯏ ꯃꯌꯥꯝ ꯑꯃ ꯇꯧꯔꯝꯃꯤ, ꯑꯗꯨꯕꯨ ꯁꯨꯡꯉꯝ ꯉꯝꯂꯝꯗꯦ꯫ ꯑꯗꯨꯅ ꯎꯄꯥꯏ ꯂꯩꯇꯅ ꯃꯍꯥꯛ ꯃꯊ꯭ꯋꯥꯏ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯅ ꯃꯥꯒꯤ ꯅꯨꯄꯤꯒꯤ ꯃꯇꯧ ꯑꯗꯨ ꯑꯗꯨꯝ ꯌꯦꯡꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯗꯨꯅ ꯑꯅꯥꯕ ꯑꯣꯏꯈꯤꯗꯨꯅ ꯀꯩ ꯑꯃꯣꯝ ꯑꯗꯨ ꯃꯄꯥꯟ ꯊꯣꯛꯄ ꯁꯨꯡꯉꯝ ꯉꯝꯂꯝꯗ꯭ꯔꯦ꯫ ꯀꯩ ꯂꯥꯕꯗꯨ ꯃꯍꯥꯛꯀꯤ ꯅꯨꯄꯤꯒꯤ ꯑꯋꯥꯕ ꯑꯗꯨꯒꯤ ꯃꯇꯧ ꯑꯗꯨ ꯎꯕꯗ ꯇꯧꯐꯝ ꯈꯪꯗꯅ ꯃꯊ꯭ꯋꯥꯏ ꯅꯨꯡꯉꯥꯏꯇꯅ ꯂꯩꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯀꯩ ꯂꯥꯕ ꯑꯗꯨꯅ ꯀꯣꯟꯅ ꯊꯪꯗ ꯃꯍꯥꯛꯀꯤ ꯅꯨꯄꯤꯕꯨ ꯀꯟꯅꯅꯕ ꯎꯄꯥꯏ ꯑꯃ ꯎꯔꯛꯈꯤ, ꯃꯗꯨꯗꯤ ꯃꯍꯥꯛꯅ ꯎꯃꯪꯗ ꯂꯩꯔꯤꯕ ꯁꯥ ꯄꯨꯝꯅꯃꯛꯁꯤꯡ ꯑꯗꯨ ꯀꯧꯗꯨꯅ ꯃꯈꯣꯏ ꯄꯨꯝꯅꯃꯛꯇ ꯍꯥꯏꯔꯝꯃꯤ, "ꯑꯩꯒꯤ ꯅꯨꯄꯤꯒꯤ ꯑꯅꯥꯕ ꯑꯁꯦ ꯐꯍꯟꯕ ꯉꯝꯂꯕꯗꯤ ꯅꯈꯣꯏꯕꯨ ꯑꯩꯅ ꯁꯨꯡꯆꯥ ꯆꯥꯔꯣꯏ, ꯑꯩꯅ ꯋꯥꯁꯛꯇꯨꯅ ꯍꯥꯏꯔꯤ." ꯃꯁꯤ ꯍꯥꯏꯗꯨꯅ ꯀꯩ ꯂꯥꯕ ꯑꯗꯨꯅ ꯃꯥꯒꯤ ꯅꯨꯄꯤꯕꯨ ꯂꯥꯌꯦꯡꯅꯕ ꯃꯈꯣꯏꯗ ꯍꯥꯏꯖꯔꯝꯃꯤ꯫ ꯀꯩ ꯂꯥꯕ ꯑꯗꯨꯒꯤ ꯋꯥꯍꯩꯗꯨ ꯇꯥꯕꯗ ꯎꯃꯪ ꯑꯗꯨꯗ ꯂꯩꯔꯤꯕ ꯁꯥ ꯄꯨꯝꯅꯃꯛ ꯃꯊꯃꯣꯏ ꯌꯥꯝꯅ ꯍꯔꯥꯎꯅꯔꯝꯃꯤ꯫ ꯑꯗꯨꯒ ꯃꯈꯣꯏ ꯃꯁꯦꯜ ꯍꯥꯏꯅꯔꯝꯃꯤ, "ꯑꯩꯈꯣꯏꯅ ꯀꯩ ꯑꯃꯣꯝ ꯑꯁꯤ ꯑꯅꯥꯕ ꯑꯁꯤ ꯐꯍꯜꯂꯕꯗꯤ ꯑꯩꯈꯣꯏꯁꯨ ꯎꯃꯪ ꯑꯁꯤꯗ ꯅꯤꯡꯇꯝꯅ ꯂꯩꯔꯅꯤ, ꯑꯗꯨꯒ ꯑꯩꯈꯣꯏꯅ ꯅꯍꯥꯟꯃꯈꯩ ꯀꯩ ꯃꯇꯩ ꯃꯅꯥꯎ ꯑꯅꯤ ꯑꯁꯤꯕꯨ ꯀꯤꯗꯨꯅ ꯂꯣꯠꯇꯨꯅ ꯑꯁꯨꯝꯅ ꯂꯩꯔꯤꯕ ꯑꯁꯤ ꯂꯣꯠꯂꯔꯣꯏ." ꯍꯥꯏꯗꯨꯅ ꯃꯈꯣꯏ ꯃꯁꯦꯜ ꯍꯥꯏꯅꯔꯝꯃꯤ꯫ ꯃꯈꯣꯏꯅ ꯀꯩ ꯂꯥꯕꯅ ꯍꯥꯏꯔꯤꯕ ꯋꯥꯐꯝ ꯑꯁꯤ ꯃꯈꯣꯏ ꯄꯨꯝꯅꯃꯛꯅ ꯌꯥꯅꯔꯦ꯫ ꯑꯗꯨꯅ ꯃꯈꯣꯏꯒꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯍꯩꯁꯤꯡꯂꯕ ꯃꯑꯣꯡ ꯃꯇꯧ ꯑꯗꯨ ꯎꯠꯊꯣꯛꯅꯔꯛꯇꯨꯅ ꯀꯩ ꯑꯃꯣꯝꯒꯤ ꯌꯥꯔꯛꯇꯒꯤ ꯁꯥ ꯃꯆꯦꯠ ꯆꯪꯈꯤꯕ ꯑꯗꯨ ꯃꯈꯣꯏꯅ ꯂꯧꯊꯣꯛꯅꯕ ꯍꯣꯠꯅꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯂꯥꯏꯕꯛ ꯊꯤꯕꯗꯤ ꯃꯈꯣꯏꯅ ꯂꯧꯊꯣꯛꯅꯕ ꯌꯥꯝꯅ ꯀꯟꯅ ꯍꯣꯠꯅꯔꯕꯁꯨ ꯃꯈꯣꯏ ꯀꯅꯥꯃꯠꯇꯅ ꯀꯩ ꯑꯃꯣꯝꯒꯤ ꯌꯥꯔꯛꯇ ꯆꯪꯂꯤꯕ ꯁꯥ ꯃꯆꯦꯠ ꯑꯗꯨ ꯂꯧꯊꯣꯛꯄ ꯉꯝꯂꯝꯗꯦ꯫ ꯀꯣꯟꯅ ꯊꯪꯗ ꯃꯈꯣꯏꯅ ꯀꯩ ꯂꯥꯕ ꯑꯗꯨꯗ, "ꯑꯩꯈꯣꯏꯅ ꯑꯩꯈꯣꯏꯒꯤ ꯉꯝꯖꯕꯤ ꯊꯥꯛꯇ ꯍꯣꯠꯅꯔꯦ, ꯑꯗꯨꯕꯨ ꯀꯩ ꯑꯃꯣꯝꯒꯤ ꯌꯥꯔꯛꯇ ꯆꯪꯂꯤꯕ ꯁꯥꯗꯨꯝ ꯃꯆꯦꯠ ꯑꯁꯤꯗꯤ ꯂꯧꯊꯣꯛꯄ ꯁꯨꯡꯉꯝ ꯉꯝꯗ꯭ꯔꯦ꯫ ꯑꯗꯨꯅ ꯃꯁꯤꯗꯤ ꯇꯥꯏꯕꯪ ꯃꯤ ꯅꯠꯇꯅ ꯀꯅꯥꯅꯁꯨ ꯂꯧꯊꯣꯛꯄ ꯉꯝꯂꯔꯣꯏ꯫ ꯑꯗꯨꯅ ꯇꯥꯏꯕꯪ ꯃꯤ ꯑꯃ ꯑꯣꯏꯅ ꯊꯤꯕꯤꯔꯣ." ꯎꯃꯪ ꯑꯗꯨꯗ ꯂꯩꯔꯤꯕ ꯁꯥꯁꯤꯡ ꯑꯗꯨꯅ ꯍꯥꯏꯔꯛꯄ ꯋꯥꯍꯩ ꯑꯗꯨ ꯇꯥꯕꯗ ꯀꯩ ꯂꯥꯕ ꯑꯗꯨꯅ ꯃꯇꯣꯝꯇ ꯈꯜꯂꯝꯃꯤ, "ꯇꯥꯏꯕꯪ ꯃꯤ ꯍꯥꯏꯕꯁꯤ ꯑꯩꯈꯣꯏꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯆꯥꯎꯕ ꯌꯦꯛꯅꯕꯅꯤ꯫ ꯑꯗꯨꯅ ꯑꯩꯈꯣꯏꯕꯨ ꯐꯥꯗꯨꯅ ꯍꯥꯠꯄ ꯉꯝꯕꯁꯦ ꯃꯈꯣꯏꯇꯅꯤ꯫ ꯑꯗꯨꯕꯨ ꯀꯩꯁꯤꯡꯅ ꯈ꯭ꯋꯥꯏꯗꯒꯤ ꯆꯥꯅꯤꯡꯕꯁꯨ ꯃꯤꯁꯥꯅꯤ꯫ ꯃꯤꯁꯥ ꯑꯁꯤꯗꯤ ꯄꯥꯛꯅ ꯆꯥꯕ ꯐꯪꯗꯦ, ꯌꯥꯝꯅ ꯇꯥꯡꯏ, ꯑꯗꯨꯅ ꯃꯁꯦ ꯑꯣꯏꯊꯣꯛꯇꯕ ꯋꯥꯅꯤ." ꯑꯗꯨꯕꯨ ꯀꯩ ꯂꯥꯕ ꯑꯗꯨꯅ ꯉꯥꯏꯍꯥꯛ ꯋꯥꯈꯜ ꯈꯜꯂꯕ ꯃꯇꯨꯡꯗ ꯃꯈꯣꯏ ꯃꯌꯥꯝꯗ ꯃꯊ꯭ꯋꯥꯏ ꯅꯨꯡꯉꯥꯏꯇꯅ ꯍꯥꯏꯔꯛꯏ, "ꯑꯁꯨꯛ ꯆꯥꯎꯅ ꯑꯩꯈꯣꯏꯒꯤ ꯌꯦꯛꯅꯕ ꯑꯣꯏꯔꯤꯕ ꯇꯥꯏꯕꯪ ꯃꯤꯕꯨ ꯑꯩꯅ ꯀꯔꯝꯅ ꯃꯇꯦꯡ ꯄꯥꯡꯕꯤꯌꯨ ꯍꯥꯏꯒꯗꯒꯦ? ꯃꯈꯣꯏꯅ ꯌꯥꯕꯤꯔꯛꯀꯗ꯭ꯔꯥ?" ꯎꯃꯪꯗ ꯂꯩꯔꯤꯕ ꯁꯥꯁꯤꯡ ꯑꯗꯨꯅ, "ꯃꯈꯣꯏꯅ ꯃꯇꯦꯡ ꯁꯣꯏꯗꯅ ꯄꯥꯡꯂꯛꯀꯅꯤ,
ꯇꯥꯏꯕꯪꯃꯤꯗꯤ ꯃꯕꯨꯛꯆꯦꯜ ꯌꯥꯝꯅ ꯆꯥꯎꯕꯅꯤ ꯑꯃꯗꯤ ꯌꯥꯝꯅ ꯐꯕꯅꯤ ꯀꯩ ꯂꯥꯕ ꯑꯗꯨꯅ ꯃꯈꯣꯏꯅ ꯍꯥꯏꯔꯤꯕ ꯋꯥ ꯑꯗꯨ ꯐꯔꯦ ꯁꯤꯔꯕꯁꯨ ꯁꯤ ꯆꯪꯂꯕꯁꯨ ꯆꯪ ꯍꯥꯏꯗꯨꯅ ꯎꯃꯪꯗꯒꯤ ꯂꯥꯞꯅ ꯂꯥꯛꯇꯨꯅ ꯇꯥꯏꯕꯪꯃꯤ ꯊꯤꯕ ꯊꯣꯔꯛꯂꯝꯃꯤ ꯑꯁꯨꯝꯅ ꯎꯃꯪ ꯑꯗꯨꯒꯤ ꯇꯥꯏꯅꯕꯗ ꯌꯥꯝꯅ ꯂꯥꯞꯅ ꯂꯩꯕ ꯈꯨꯜ ꯑꯃ ꯂꯩꯔꯝꯃꯤ ꯈꯨꯜꯒꯤ ꯃꯤꯁꯤꯡ ꯑꯗꯨ ꯍꯧꯅꯗꯨꯅ ꯎꯃꯪꯒꯤ ꯃꯆꯤꯗ ꯁꯤꯡ ꯌꯥꯟꯕ ꯅꯨꯡꯇꯤꯒꯤ ꯍꯦꯛ ꯇꯛꯂꯝꯃꯤ ꯅꯣꯡꯃꯗꯤ ꯃꯈꯣꯏꯁꯤꯡꯒꯤ ꯃꯔꯛꯇ ꯀꯔꯤꯒꯨꯝꯕ ꯅꯥꯏꯇꯣꯝ ꯂꯥꯛꯄ ꯃꯤ ꯌꯥꯎꯕ꯭ꯔꯥ ꯌꯦꯡꯒꯦ ꯍꯥꯏꯗꯨꯅ ꯀꯩ ꯑꯗꯨ ꯂꯥꯛꯂꯦ ꯂꯥꯏꯕꯛ ꯐꯕꯗꯤ ꯅꯨꯄꯥ ꯑꯃ ꯃꯊꯟꯇ ꯇꯞꯅ ꯇꯞꯅ ꯏꯁꯩ ꯉꯪꯗꯨꯅ ꯁꯤꯡ ꯆꯟꯕ ꯂꯥꯛꯄ ꯑꯗꯨ ꯀꯩ ꯑꯗꯨꯅ ꯂꯥꯞꯅ ꯎꯔꯝꯃꯤ ꯀꯩ ꯑꯗꯨꯅ ꯃꯉꯣꯟꯗ ꯍꯥꯏꯖꯔꯒꯦ ꯍꯥꯏꯗꯨꯅ ꯅꯨꯄꯥ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯄꯗ ꯅꯨꯄꯥ ꯑꯗꯨ ꯀꯤꯈꯤꯕꯅ ꯂꯣꯏꯔꯦ ꯃꯆꯤꯟꯗ ꯋꯥ ꯉꯥꯡꯕ ꯐꯥꯎꯕ ꯊꯣꯛꯈꯤꯗ꯭ꯔꯦ ꯀꯩ ꯑꯗꯨ ꯃꯉꯣꯟꯗꯒꯤ ꯅꯛꯃꯟꯈꯤꯕꯅ ꯅꯨꯄꯥ ꯑꯗꯨ ꯆꯦꯟꯕꯁꯨ ꯉꯝꯗꯗꯨꯅ ꯃꯍꯥꯛꯅ ꯄꯨꯔꯛꯄ ꯊꯥꯡ ꯑꯗꯨ ꯄꯥꯏꯗꯨꯅ ꯂꯩꯔꯝꯃꯤ ꯃꯇꯝ ꯑꯗꯨꯗ ꯀꯩ ꯑꯗꯨꯅ ꯃꯉꯣꯟꯗ ꯈꯨꯔꯨꯝꯗꯨꯅ ꯍꯥꯏꯔꯛꯏ ꯇꯥꯏꯕꯪꯃꯤ ꯀꯤꯕꯤꯒꯅꯨ ꯑꯩ ꯃꯤ ꯆꯥꯕ ꯂꯥꯛꯄ ꯅꯠꯇꯦ ꯑꯗꯨꯒ ꯅꯪꯕꯨꯁꯨ ꯆꯥꯔꯣꯏ ꯃꯗꯨ ꯇꯥꯕꯗ ꯅꯨꯄꯥ ꯑꯗꯨ ꯉꯛꯄꯅ ꯇꯨꯃꯤꯟꯅ ꯂꯩꯈꯤꯔꯝꯃꯤ ꯑꯗꯨꯕꯨ ꯀꯩ ꯑꯗꯨꯅ ꯍꯥꯏꯔꯛꯄ ꯋꯥꯍꯩ ꯑꯗꯨ ꯊꯥꯖꯅꯤꯡꯉꯥꯏ ꯑꯣꯏꯗꯦ ꯃꯁꯤ ꯈꯟꯗꯨꯅ ꯅꯨꯄꯥ ꯑꯗꯨꯅ ꯀꯤꯅ ꯃꯈꯣꯟ ꯅꯤꯛꯅ ꯂꯥꯎꯅ ꯈꯨꯝꯂꯛꯂꯝꯃꯤ ꯅꯪ ꯃꯤ ꯆꯥꯕ ꯂꯥꯛꯄ ꯅꯠꯇ꯭ꯔꯗꯤ ꯀꯩꯒꯤ ꯃꯐꯝꯁꯤꯗ ꯂꯥꯛꯂꯤꯕꯅꯣ ꯀꯩ ꯂꯥꯕ ꯑꯗꯨꯅ ꯅꯨꯄꯥ ꯑꯗꯨꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯈꯨꯔꯨꯝꯕꯗꯒꯤ ꯈꯔ ꯍꯧꯒꯠꯂꯛꯂꯒ ꯍꯥꯏꯔꯛꯏ ꯆꯨꯝꯃꯤ ꯑꯩꯍꯥꯛ ꯑꯁꯦ ꯅꯈꯣꯏ ꯇꯥꯏꯕꯪꯃꯤ ꯑꯣꯏꯕꯒꯤ ꯌꯦꯛꯅꯕꯅꯤ ꯑꯗꯨꯕꯨ ꯉꯁꯤꯗꯤ ꯋꯥꯁꯛꯇꯨꯅ ꯍꯥꯏꯖꯔꯤ ꯅꯪꯅ ꯑꯩꯒꯤ ꯑꯋꯥꯕ ꯑꯁꯦ ꯃꯇꯦꯡ ꯑꯃꯠꯇ ꯄꯥꯡꯕꯤꯔꯕꯗꯤ ꯑꯩꯈꯣꯏꯅ ꯇꯥꯏꯕꯪꯃꯤ ꯅꯈꯣꯏꯕꯨ ꯀꯩꯗꯧꯉꯩꯗꯁꯨ ꯆꯥꯔꯣꯏ ꯇꯥꯏꯕꯪꯃꯤ ꯑꯗꯨꯅ ꯉꯥꯏꯍꯥꯛꯇꯪ ꯈꯜꯂꯒ ꯀꯩ ꯂꯥꯕ ꯑꯗꯨꯗ ꯍꯥꯏꯔꯛꯏ ꯀꯔꯤ ꯃꯇꯦꯡꯅꯣ ꯑꯩꯅ ꯄꯥꯡꯕ ꯉꯝꯕ ꯑꯣꯏꯔꯕꯗꯤ ꯍꯣꯏ ꯌꯦꯡꯒꯦ ꯀꯩ ꯑꯗꯨꯅ ꯃꯥꯒꯤ ꯅꯨꯄꯤꯅ ꯅꯥꯔꯤꯕ ꯋꯥꯐꯝ ꯄꯨꯝꯅꯃꯛ ꯂꯤꯔꯛꯏ ꯃꯗꯨꯗꯒꯤ ꯀꯩ ꯅꯨꯄꯥ ꯑꯗꯨꯅ ꯑꯩꯒꯤ ꯅꯨꯄꯤꯒꯤ ꯃꯌꯥꯒꯤ ꯃꯔꯛꯇ ꯁꯥꯗꯨꯝ ꯃꯆꯦꯠ ꯆꯪꯈꯤꯕ ꯑꯗꯣ ꯂꯧꯊꯣꯛꯄꯤꯗꯨꯅ ꯃꯥꯒꯤ ꯑꯅꯥꯕꯁꯦ ꯂꯥꯌꯦꯡꯕꯤꯗꯨꯅ ꯐꯍꯟꯕꯤꯌꯨ ꯇꯥꯏꯕꯪꯃꯤ ꯑꯗꯨꯅ ꯑꯍꯥꯟꯕꯗꯗꯤ ꯀꯩꯒꯤ ꯋꯥ ꯑꯗꯨ ꯊꯥꯖꯔꯝꯗꯦ ꯑꯗꯨꯕꯨ ꯀꯩ ꯑꯗꯨꯒꯤ ꯋꯥꯔꯤ ꯑꯗꯨ ꯇꯥꯔꯨꯕꯗꯗꯤ ꯃꯊꯃꯣꯏꯗ ꯅꯨꯡꯁꯤꯕ ꯐꯥꯎꯔꯝꯃꯤ ꯀꯣꯟꯅ ꯊꯪꯗꯗꯤ ꯀꯩ ꯑꯗꯨꯅ ꯋꯥꯁꯛꯇꯨꯅ ꯑꯩ ꯅꯪꯕు ꯆꯥꯔꯣꯏ ꯍꯥꯏꯗꯨꯅ ꯍꯟꯖꯤꯟ ꯍꯥꯏꯃꯟꯕꯗꯒꯤ ꯅꯨꯄꯥ ꯑꯗꯨꯁꯨ ꯊꯥꯖꯔꯗꯨꯅ ꯃꯁꯥꯒꯤ ꯀꯟꯖꯅꯕ ꯈꯨꯠꯁꯨ ꯈꯨꯠꯂꯥꯏ ꯀꯌꯥ ꯄꯨꯗꯨꯅ ꯃꯈꯣꯏ ꯑꯅꯤ ꯀꯩ ꯑꯗꯨꯒꯤ ꯂꯩꯐꯝ ꯇꯝꯅ ꯆꯠꯈꯤꯔꯝꯃꯤ ꯃꯈꯣꯏ ꯑꯅꯤꯅ ꯑꯁꯨꯝꯅ ꯑꯁꯨꯛꯄ ꯎꯃꯪ ꯑꯗꯨꯗ ꯂꯦꯞꯇꯅ ꯂꯥꯛꯄꯗ ꯀꯩ ꯑꯗꯨꯒꯤ ꯂꯩꯐꯝꯗ ꯑꯆꯧꯕ ꯆꯤꯡꯃꯥꯏ ꯑꯗꯨ ꯌꯧꯔꯛꯂꯝꯃꯤ ꯃꯗꯨꯗ ꯀꯩ ꯑꯃꯣꯝ ꯑꯗꯨ ꯅꯥꯍꯦꯗꯨꯅ ꯂꯩꯔꯝꯃꯤ ꯃꯥꯒꯤ ꯅꯨꯄꯥꯅ ꯇꯥꯏꯕꯪꯃꯤ ꯑꯃ ꯄꯨꯔꯛꯄꯗꯨ ꯎꯕꯗ ꯆꯥꯅꯤꯡꯕꯅ ꯀꯩ ꯑꯃꯣꯝ ꯑꯗꯨ ꯑꯅꯥꯕ ꯐꯥꯎꯕ ꯀꯥꯎꯗꯨꯅ ꯉꯪꯂꯛꯏ ꯀꯩ ꯑꯃꯣꯝꯒꯤ ꯃꯇꯧ ꯑꯗꯨ ꯎꯕꯗ ꯇꯥꯏꯕꯪꯃꯤ ꯑꯗꯨ ꯀꯤꯕꯅ ꯂꯣꯏꯔꯝꯃꯤ ꯑꯗꯨꯒ ꯀꯩ ꯂꯥꯕ ꯑꯗꯨꯅ ꯅꯨꯄꯥ ꯑꯗꯨꯗ ꯍꯥꯏꯔꯛꯏ ꯏꯇꯥꯎ ꯀꯤꯒꯅꯨ ꯀꯩꯁꯨ ꯇꯧꯔꯣꯏ ꯑꯁꯤ ꯍꯥꯏꯗꯨꯅ ꯀꯩ ꯑꯃꯣꯝꯒꯤ ꯃꯅꯥꯛꯇ ꯃꯈꯣꯏ ꯑꯅꯤ ꯆꯪꯁꯤꯜꯂꯛꯏ ꯃꯥꯒꯤ ꯅꯨꯄꯤ ꯑꯗꯨꯒꯤ ꯃꯇꯧꯗꯨ ꯎꯕꯗ ꯀꯩ ꯂꯥꯕ ꯑꯗꯨꯅ ꯅꯨꯄꯤ ꯇꯥꯏꯕꯪꯃꯤ ꯑꯁꯦ ꯑꯩꯒꯤ ꯃꯔꯨꯞꯅꯤ ꯅꯪꯒꯤ ꯑꯅꯥꯕ ꯂꯥꯌꯦꯡꯅꯕ ꯂꯥꯛꯂꯤꯕꯅꯤ ꯉꯁꯤꯗꯒꯤꯗꯤ ꯅꯪꯒꯤ ꯑꯅꯥꯕ ꯄꯨꯝꯕ ꯏꯇꯥꯎ ꯑꯁꯤꯅ ꯂꯣꯏꯅ ꯀꯣꯛꯍꯜꯂꯗꯕꯅꯤ ꯃꯥꯒꯤ ꯅꯨꯄꯥ ꯑꯗꯨꯒꯤ ꯋꯥꯍꯩꯗꯨ ꯇꯥꯕꯗ ꯀꯩ ꯑꯃꯣꯝ ꯑꯗꯨꯁꯨ ꯏꯪꯊꯈꯤꯗꯨꯅ ꯇꯨꯃꯤꯟꯅ ꯂꯩꯔꯝꯃꯤ ꯇꯥꯏꯕꯪꯃꯤ ꯑꯗꯨꯅ ꯆꯪꯁꯤꯟꯗꯨꯅ ꯀꯩ ꯑꯃꯣꯝ ꯑꯗꯨꯒꯤ ꯃꯌꯥ ꯑꯗꯨ ꯀꯥꯊꯣꯛꯍꯟꯗꯨꯅ ꯌꯦꯡꯂꯛꯏ ꯀꯩ ꯑꯃꯣꯝ ꯑꯗꯨꯒꯤ ꯌꯥꯔꯛꯇ ꯆꯪꯕ ꯁꯥ ꯃꯆꯦꯠꯁꯤꯡ ꯑꯗꯨ ꯌꯥꯝꯅ ꯀꯨꯏꯔꯕꯅꯤನ ꯄꯨꯝꯊꯗꯨꯅ ꯃꯅꯝ ꯅꯝꯊꯤꯔꯝꯗꯨꯅ ꯂꯩꯔꯝꯃꯤ ꯅꯨꯄꯥ ꯑꯗꯨꯅ ꯃꯥꯒꯤ ꯊꯪꯅꯕꯗ ꯂꯩꯔꯤꯕ ꯋꯥ ꯍꯧꯔꯤꯕ ꯃꯐꯝ ꯑꯗꯨꯗ ꯆꯠꯇꯨꯅ ꯋꯥ ꯑꯃ ꯌꯥꯟꯗꯨꯅ ꯃꯗꯨꯅ ꯄꯩꯌꯥ ꯁꯦꯝꯂꯒ ꯀꯩ ꯑꯃꯣꯝꯒꯤ ꯌꯥꯗ ꯂꯩꯔꯤꯕ ꯁꯥ ꯃꯆꯦꯠ ꯐꯠꯇꯕ ꯄꯨꯝꯕ ꯂꯧꯊꯣꯛꯄꯤꯔꯝꯃꯤ ꯃꯗꯨ ꯍꯦꯛ ꯂꯧꯊꯣꯛꯄꯗꯒꯤꯗꯤ ꯀꯩ ꯑꯃꯣꯝ ꯑꯗꯨꯒꯤ ꯃꯌꯥ ꯆꯤꯛꯄ ꯑꯃꯗꯤ ꯑꯅꯥꯕ ꯄꯨꯝꯕ ꯑꯗꯨ ꯈꯪꯐ ꯐꯈꯤꯔꯝꯃꯤ ꯃꯗꯨꯗ ꯀꯩ ꯑꯃꯣꯝ ꯑꯗꯨꯅ ꯍꯔꯥꯎꯃꯟꯈꯤꯗꯨꯅ ꯇꯥꯏꯕꯪꯃꯤ ꯑꯗꯨꯗ ꯍꯦ ꯄꯨꯛꯆꯦꯜ ꯆꯥꯎꯔꯕ ꯇꯥꯏꯕꯪꯃꯤ ꯅꯪꯅ ꯑꯩꯒꯤ ꯄꯨꯟꯁꯤꯕꯨ ꯀꯟꯕꯤꯕꯒꯤꯗꯃꯛ ꯅꯪꯕꯨ ꯍꯥꯏꯅꯤꯡꯉꯥই ꯂꯩꯇꯅ ꯊꯥꯒꯠꯆꯔꯤ ꯅꯪꯒꯤ ꯂꯃꯟ ꯑꯩꯈꯣꯏꯅ ꯄꯨꯟꯁꯤ ꯑꯁꯤꯅ ꯂꯩꯔꯤꯕ ꯃꯈꯩ ꯁꯤꯡꯕ ꯉꯝꯂꯔꯣꯏ ꯀꯔꯤꯒꯤ ꯂꯃꯟꯅꯣ ꯇꯥꯏꯕꯪꯄꯥꯜ ꯑꯁꯤꯗ ꯄꯣꯛꯂꯕꯗꯤ ꯑꯃꯅ ꯑꯃꯒꯤ ꯑꯋꯥꯕ ꯃꯇꯝꯗ ꯃꯇꯦꯡ ꯄꯥꯡꯅꯒꯗꯕꯅꯤ ꯃꯗꯨꯗꯒꯤ ꯀꯩ ꯃꯇꯩ ꯃꯅꯥꯎ ꯑꯗꯨ ꯍꯔꯥꯎꯕꯅ ꯉꯝꯈꯩ ꯂꯩꯔꯝꯗꯦ ꯅꯨꯃꯤꯠ ꯑꯗꯨꯗꯒꯤ ꯀꯩꯒ ꯇꯥꯏꯕꯪꯃꯤ ꯑꯗꯨꯒ ꯃꯇꯥꯎ ꯁꯥꯟꯅꯔꯒ ꯅꯨꯡꯁꯤ ꯆꯥꯟꯅꯅ ꯂꯩꯃꯤꯟꯅꯔꯝꯃꯤ ꯃꯈꯣꯏꯅ ꯁꯤꯔꯦ ꯁꯤꯃꯤꯟꯅꯁꯤ ꯍꯤꯡꯂꯦ ꯍꯤꯡꯃꯤꯟꯅꯁꯤ ꯑꯗꯨꯒ ꯑꯃꯅ ꯑꯃꯕꯨ ꯃꯇꯦꯡ ꯄꯥꯡꯅꯕ ꯍꯥꯏꯗꯨꯅ ꯋꯥꯁꯛꯅꯔꯝꯃꯤ ꯇꯥꯏꯕꯪꯃꯤ ꯑꯗꯨꯅ ꯀꯩ ꯑꯃꯣꯝꯒꯤ ꯑꯅꯥꯕ ꯑꯗꯨ ꯂꯥꯌꯦꯡꯕ ꯂꯣꯏꯔꯒ ꯃꯌꯨꯝꯗ ꯍꯟꯈꯤꯔꯝꯃꯤ ꯀꯩ ꯑꯃꯗꯤ ꯇꯥꯏꯕꯪꯃꯤ ꯑꯗꯨꯒ ꯃꯈꯣꯏ ꯑꯅꯤ ꯂꯨꯅ ꯇꯤꯟꯅꯕ ꯃꯇꯥꯎ ꯁꯥꯟꯅꯕ ꯑꯗꯨ ꯃꯤ ꯈꯨꯗꯤꯡꯅ ꯈꯪꯅꯔꯝꯃꯤ
ꯀꯩ ꯑꯗꯨ ꯃꯍꯩ ꯍꯩꯕ ꯑꯃꯗꯤ ꯃꯔꯧꯁꯤꯡ ꯌꯥꯝꯅ ꯆꯥꯎꯔꯝꯃꯤ ꯑꯗꯨꯅ ꯇꯥꯏꯕꯪꯃꯤ ꯅꯨꯄꯥ ꯑꯗꯨꯅ ꯀꯩ ꯑꯗꯨꯒꯤ ꯃꯍꯩ ꯑꯗꯨ ꯍꯩꯅꯤꯡꯂꯝꯃꯤ ꯃꯍꯥꯛꯅ ꯍꯥꯏꯔꯝꯃꯤ ꯃꯁꯤꯒꯤ ꯀꯩ ꯑꯁꯦ ꯃꯔꯧ ꯆꯥꯎ ꯂꯧꯁꯤꯡ ꯇꯧꯗ꯭ꯔꯕꯗꯤ ꯃꯥꯒꯤ ꯃꯍꯩ ꯑꯁꯦ ꯂꯧꯕ ꯌꯥꯔꯔꯣꯏ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯍꯥꯛ ꯇꯟꯖꯥ ꯉꯥꯏꯗꯨꯅ ꯂꯩꯔꯝꯃꯤ ꯅꯣꯡꯃꯗꯤ ꯃꯈꯣꯏ ꯑꯅꯤ ꯍꯧꯅꯔꯒ ꯇꯨꯔꯦꯜꯗ ꯍꯔꯥꯎ ꯍꯔꯥꯎꯅ ꯉꯥ ꯐꯥꯕ ꯆꯠꯂꯝꯃꯤ ꯀꯩ ꯑꯗꯨꯒꯤ ꯃꯍꯩꯅ ꯉꯥꯏꯍꯥꯛꯇꯪꯗ ꯉꯥ ꯃꯌꯥꯝ ꯑꯃ ꯐꯥꯔꯝꯃꯤ ꯇꯥꯏꯕꯪꯃꯤ ꯑꯗꯨꯅ ꯏꯇꯥꯎ ꯑꯁꯨꯛ ꯌꯥꯝꯕ ꯉꯥꯁꯤꯡ ꯑꯁꯤꯗꯤ ꯀꯔꯝꯅ ꯄꯨꯒꯗꯧꯔꯤꯕꯅꯣ ꯑꯩꯈꯣꯏ ꯉꯥ ꯑꯁꯤ ꯄꯨꯅꯅꯕ ꯄꯥꯇ꯭ꯔ ꯄꯨꯔꯛꯇꯦ ꯑꯗꯨꯒ ꯌꯥꯝꯁꯨ ꯌꯥꯝꯃꯦ ꯑꯩꯈꯣꯏꯅ ꯄꯨꯕꯁꯨ ꯉꯝꯂꯔꯣꯏ ꯑꯗꯨꯅ ꯆꯠꯂꯁꯦ ꯏꯇꯥꯎ ꯄꯨꯕꯒꯤꯗꯤ ꯀꯩꯁꯨ ꯈꯟꯒꯅꯨꯗ ꯉꯥ ꯑꯗꯨꯇꯪ ꯐꯥꯎ ꯅꯨꯄꯥ ꯑꯗꯨꯁꯨ ꯀꯩꯅ ꯍꯥꯏꯕ ꯋꯥꯐꯝ ꯑꯗꯨ ꯌꯥꯔꯝꯃꯤ ꯑꯗꯨꯅ ꯃꯊꯟꯇ ꯈꯜꯂꯝꯃꯤ ꯃꯥꯅ ꯀꯔꯤꯕꯨ ꯇꯧꯒꯗꯧꯔꯤꯕꯅꯣ ꯌꯦꯡꯂꯒꯦ ꯑꯁꯤ ꯍꯥꯏꯗꯨꯅ ꯀꯩ ꯑꯗꯨꯅ ꯌꯥꯔꯦ ꯍꯥꯏꯗ꯭ꯔꯤꯕ ꯐꯥꯎꯕ ꯉꯥ ꯑꯗꯨ ꯃꯍꯥꯛꯅ ꯐꯥꯔꯝꯃꯤ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯀꯩ ꯑꯗꯨꯅ ꯏꯇꯥꯎ ꯌꯥꯔꯦ ꯉꯥ ꯍꯥꯞꯅꯅꯕ ꯅꯪꯒꯤ ꯋꯥꯒꯤ ꯎꯇꯣꯡ ꯑꯃ ꯁꯦꯝꯂꯣ ꯇꯥꯏꯕꯪꯃꯤ ꯑꯗꯨꯅ ꯃꯅꯥꯛꯇ ꯍꯧꯕ ꯋꯥ ꯑꯃꯇꯪ ꯊꯦꯛꯂꯒ ꯎꯇꯣꯡ ꯑꯃ ꯁꯦꯝꯂꯒ ꯀꯩ ꯃꯇꯩ ꯃꯅꯥꯎ ꯑꯗꯨꯗ ꯄꯤꯔꯛꯂꯝꯃꯤ ꯀꯩ ꯑꯗꯨꯅ ꯑꯁꯨꯛ ꯌꯥꯝꯈ꯭ꯔꯕ ꯉꯥꯁꯤꯡ ꯑꯗꯨ ꯂꯥꯏꯁꯣꯜ ꯇꯧꯗꯨꯅ ꯄꯤꯛꯈ꯭ꯔꯕ ꯎꯇꯣꯡ ꯑꯗꯨꯗ ꯍꯥꯞꯆꯤꯟꯈ꯭ꯔꯦ ꯀꯩ ꯑꯗꯨꯅ ꯇꯥꯏꯕꯪꯃꯤ ꯑꯗꯨꯗ ꯏꯇꯥꯎ ꯅꯪꯅ ꯎꯇꯣꯡ ꯑꯗꯨ ꯄꯨꯔꯣ ꯇꯨꯍꯟꯒꯅꯨ ꯑꯗꯨꯒ ꯏꯇꯥꯎ ꯇꯨꯕ ꯌꯥꯗꯦ ꯐꯖꯅ ꯆꯦꯛꯁꯤꯟꯅ ꯌꯦꯡꯗꯨꯅ ꯆꯠꯂꯨ ꯑꯗꯨꯕꯨ ꯇꯥꯏꯕꯪꯃꯤ ꯑꯗꯨꯅ ꯉꯁꯤꯗꯤ ꯁꯣꯏꯗꯅ ꯀꯩꯒꯤ ꯃꯍꯩ ꯑꯁꯤ ꯈꯪꯍꯧꯔꯒꯦ ꯈꯟꯗꯨꯅ ꯎꯇꯣꯡ ꯑꯗꯨ ꯄꯨꯅ ꯈꯜꯂꯝꯃꯤ ꯅꯨꯄꯥ ꯑꯗꯨꯗ ꯇꯟꯖꯥ ꯌꯦꯡꯗꯨꯅ ꯂꯝꯕꯤ ꯐꯠꯇꯕ ꯅꯨꯡꯉꯥꯏꯇꯕꯗ ꯆꯠꯁꯤꯟꯗꯨꯅ ꯈꯨꯗꯤ ꯊꯤꯖꯤꯟꯗꯨꯅ ꯇꯨꯁꯤꯟꯅꯔꯛꯏ ꯃꯗꯨꯗꯒꯤ ꯃꯥꯅ ꯄꯥꯏꯔꯤꯕ ꯎꯇꯣꯡꯗꯒꯤ ꯉꯥꯁꯤꯡ ꯑꯗꯨ ꯂꯣꯏꯅ ꯍꯩꯗꯣꯛꯂꯦ ꯀꯩ ꯑꯗꯨꯅ ꯑꯁ ꯏꯇꯥꯎ ꯅꯪꯁꯤꯗꯤ ꯑꯩꯅ ꯇꯨꯍꯟꯒꯅꯨ ꯍꯥꯏꯔꯒ ꯑꯁꯤ ꯍꯥꯏꯗꯨꯅ ꯅꯨꯄꯥ ꯑꯗꯨꯗ ꯍꯥꯏꯔꯦ ꯇꯥꯏꯕꯪꯃꯤ ꯑꯗꯨꯅ ꯏꯇꯥꯎ ꯑꯩꯅ ꯅꯠꯇꯦ ꯑꯩꯗꯤ ꯆꯦꯛꯁꯤꯟꯅ ꯆꯠꯄꯅꯤ ꯎꯍꯧꯗꯗꯨꯅ ꯇꯧꯕꯅꯤ ꯃꯇꯨꯡꯗꯗꯤ ꯇꯨꯍꯜꯂꯔꯣꯏ ꯐꯔꯦ ꯐꯔꯦ ꯃꯇꯨꯡꯗꯗꯤ ꯑꯃꯨꯛ ꯇꯨꯍꯜꯂꯛꯀꯅꯨꯀꯣ ꯏꯇꯥꯎ ꯑꯁꯤ ꯍꯥꯏꯔꯒ ꯃꯍꯥꯛꯀꯤ ꯃꯍꯩꯒꯤ ꯂꯥꯏꯁꯣꯜ ꯇꯧꯗꯨꯅ ꯑꯃꯨꯛ ꯎꯇꯣꯡ ꯑꯗꯨꯗ ꯉꯥꯁꯤꯡ ꯑꯗꯨ ꯂꯣꯏꯅ ꯍꯥꯞꯆꯤꯟꯈꯤꯔꯝꯃꯤ ꯅꯨꯄꯥ ꯑꯗꯨꯅ ꯃꯨꯟꯅ ꯇꯥꯍꯧꯕꯗꯒꯤ ꯀꯩ ꯑꯗꯨꯒꯤ ꯃꯍꯩ ꯑꯗꯨ ꯈꯔ ꯈꯪꯍꯧꯔꯦ ꯐꯥꯍꯧꯔꯦ ꯃꯗꯨꯒꯤ ꯃꯇꯨꯡꯗ ꯇꯥꯕꯗꯤ ꯀꯔꯝꯅ ꯇꯧꯕꯅꯣ ꯍꯥꯏꯕꯗꯨ ꯈꯪꯍꯧꯗ꯭ꯔꯦ ꯑꯗꯨꯒ ꯅꯨꯄꯥ ꯑꯗꯨꯅ ꯑꯃꯨꯛ ꯈꯜꯂꯝꯃꯤ ꯑꯃꯨꯛꯀ ꯇꯨꯁꯤꯟꯅꯗꯨꯅ ꯀꯩ ꯑꯗꯨꯒꯤ ꯃꯍꯩ ꯑꯗꯣ ꯂꯣꯏꯅ ꯈꯪꯂꯒꯦ खरा चलगा नुपा अदुना लंबी अनानबा मफम अमा थीरगा अमुक तुसिन्नरए nga adu loina amuk haidokirame maduda kay adu yamna sauna kaino itaw nangbu namit pandabro nakhong pandabro tuba yade hairaga pangtuda tubusibo ase haina chairame nupa aduna kaina chaiba aduda tashinadana yamna nabagi mawongda ayo ayo haiduna khu amadi khuraida namduna leirame aduga nupa aduna hairae itaw aina tuningdana tubunati ayamna ikaire aduna utongse hujikti itawna dum pairo kay aduna amu phare phare handakti amuk tawrunu ko ase hairaktuna nupa adu hogat piraga nga sing adu amuk laisol tawduna utong manungda hapchin khirami aduga handak muksu kay adugi laisol adu nupa aduna munna yeng hopodagi loina khanghore adubu phahudaba khajikta ngaire taibungmi aduna kamai tawduna kay adugi laisol adu loina haidoksige haina khanna lakpada nupa adugi mayum yaurakle nupa adugi mapado sumangda paya saduna lairame nupa aduna mapada ipa itaw kaina nga mayam ama phare aduna nga haidorake aduna akhoi phorado ipana amuktang thiraga tingthoro mapana nga dikadai haina hanglai macha nupa aduna utongda yauri hairami aduda mapana adudi yamde aduna ne phora tingthoktrasu yani taibangmi aduna mapana haibadu matang yamna chare khanduna kay adugi laisol adu loina haihonaba haiduna mapada thajadraga yengu haiduna utongdagi nga adu maparomda joro joro haitharae nga sing adu yamna yambana mapa adu nga na nantharame taibangmi aduna kay aduda yamna pakhatpa saraga itaw ipasi sibadare utong sida nga semta hapchilo kay adu yamna di saunengbani aduda nupaduna mapasi batare haibaduda nga sing adu utongda amuk laisol tawduna hanjilame
Matang asidadi nupa aduna kay adugi laisol adu loina phahori amadi loina haihorami. Kayna daibang migi mapa aduda iba nang siramnida asi haiduna fagi tawrami. Asumna nungaina wari sana duna sumangda phawra tingthokduna nga sing adu haidoglaga makhoi ani yenarami. Nga adu makhoina yenaba loiraba matungda taibang mi aduna itaw ngasidi aikhoida chak charasi. Asi haiduna ngasai makhoi anina purakpa nga adu thongduna makhoi mayam adu harau na chak chaminarami. Kay adu ahingba chabadagi athongba chaba aduna hena haurami. Mahakna hairami. Itaw ngasigi nga adudi onthok na hawkreda. Taibang mi adugi nupina kaygi saruk nga sing adu loina maida yaithokpiraga mayumda puhankre. Aduga kaysu mayumda harau na hankre. Nongma amuk taibang mi aduga kay aduga umangda sa tanba chatminarami. Kay aduna achawba sa ama phaduna puraklami. Itaw aidi chaklamba na sidore. Aduna aina purakliba sase asi charase. Masi haiduna mana purakpa sa ado nupa adugi mamangda buklang na thadarami. Itaw aidi ahingba chaba haiti. Aduna maida lauraga chase. Kay adusho maida lauraga chabana henna hawi haibasi mahaw khangbanina nupa aduna haiba wafam adu mahaksu yarami. Itaw maidi kadaidagi laurdoino. Adagi thamna uriba lausang macha asida mai leramgani. Napi asong mamarak asida aina chatpadi yamna tapkani. Aduga kuisu kuigani. Aduna itawna chatlabadi thuna yogani. Aduna ne itawna mai adu laururo. Kay aduso nupa aduna haiba wa adu thazar aduna mai lobo chatkirami. Matang asida nupa aduna kay asi ngasidi khara laknarage. Aiso mahai haiba sarage haiduna mahaki phireide yebliba nung anidu puthokduna khetna handuna mai haurami. Kaygi matungda leiriba napising adu mai tharami. Nungshitna humduna mai adu putok launa chakhibaduda kayna chaliba mai kay aduda mai adu chatkirami. Tawriba mataw adu ubada kay adu maina tanarakle haiduna kanna kay adu chenkirami. Adubu kay aduna loisang macha adubu yawba matamdadi mai karisu leiramde maduda kay adu yamna saurami. Ngaihak leiraga mai chakpa loiraga kay adu halaklaga sauna. Karigino itaw nangna mai yawde hairaga aibu mai thaduna hatki tawbadi nachina dukhiba minungshi leitaba. Itaw aingondadi mai yawdi kadaidagi maino. Adu itaw aigi mahaina mai hobudi he. Aduna mai ase aigi mahaina hobuni. Kay aduna thazadida itaw. Adubu mahakna nupa adada yenglakpa matamdadi mai amata yawde haibadu khanglakle. Nupa aduna amu hairae. Itaw aduk shaba mai adubu kamaina aingonda haptoino. Nang sidiba onthokna thazakidreda. Kay adusho nupa adugi wa adu thazaraduna nupa aduda amuk hairaklami. Adudi nangi mahidu yenglagi maidu horo. Nupa aduna manakta leiriba napi singbising una akang mana chingba adu khomjinduna paikhatle. Aduga u akang wasu marol paikhatlami. Nupa aduna kaydi uhandana lona una akang ba adugi marumda makhut thingjinduna nung anidu khetuna mai hauhalami. Madudagi kay adu ngakna taibang mi asidi mahi yamna haiba chanine. Makhutta mai thukhanba ngamba chani. Ase haina khankirami. Asumna matam khara haukre. Nongmadi amuk makhoi anidu sa tanba chatlami. Kay aduna itaw nang mafam asida leiram ai chananaba sa pharaga halake. Adubu karigumba itaw nangbu hatpa ngamba sa laklabadi aibu hekta koro. Aina mafam asida yamna thuna itawgi manakta yorakani. Nangbu sa amatana sungsok sohaloi. Adubu itaw nangi nanakta karigumba sa singado laktrabadi aibu korokano. Asi hairaga chatkre. Phana kuina leiraba phawbada kay adu sa amata phangdabadagi halaktre. Nupa aduna kayna hairambasing adu chumba jala. Aibu mana kayamuk nungsibagi khanduna mathanta solami. Mahakna kay aduna mabu kayamuk nungsibagi haibadu yengningbana changyeng ama tawrami. Nupa adu sa sumanakta laktana
matau kaibu itau itau haiduna kai adu kaurami kai adushu nupa aduna kaubudu taraduna aigi itau si awa phamda taraba male khanduna mahaki manakta thinthaba leitana yamna thuna nupa adugi manakta laklami itau karigi kaubunu sadi kadai chatkrabo asi haiduna hanglare nupa aduna itau samu phabu lakti itau na ibu kadai phabu nushibage haibada yengningduna tawbane aibu sawgunu ko itau asi haina khomlae kai aduna itau nang sidiba mina salak jadi korkono hairaga kaiginu nang naibu thajadriba aibu chingnariba matam punamakta nangdi awaba matamda nataw ai leiri haibase kawgonu asi hairamlaga kai adu amuk saphaba chatkirame kai adu chakraba matungda ngaihak leiraga asengba oinamak chawraba sa ama nupa adugi manak tamna laktuna nupa aduda chage tawrami maduda upai leitraba nupa aduna yamna kina thak thak nikna chenbu sungamdana mahakna matau kaibu kauraduna laurami itau itau aibu mukta kanbiyo itau neibu nushi haidaine aibu sagi makhutagi suksuk oloi haidaine asi haiduna laurami adubu matau kai adudi lakhiramne nupa aduna itau aibu kanbiyo haiduna lauriba adu kai aduna so tadi tari adubu matau aduna mangonda phagi tawbo oirongani khanbana kai ado matau gi manakta chattaduna matau anigi nungaina chananaba sa tanduna leirami somda matau taibangmi ado chawraba sa aduna machet setuna hauna prok chaba ado horaklami phana kuiraba matungda kai adu sho wana achoba sa ama pharami kai adu sho waraduna ngaihak uwamagi marumda potharami mahangna pothana ngasigi sa sidi yam chawkhrida itau taibangmi adudi sa se ubada yam haraurani numit nini di itau aikhoi anina sa tan balak trabasu yarani asi haiduna yamna harauna hairami hais ai sida kuina leiba yadre itau ado ai ngaibada yamna waramlani asi haiduna kai adu matau gi manakta khonglei thona chatkirami adubu kai aduna nupa adugi manakta yorakpa matamdadi matau adu siduna taaduna leirami madu ubada kai ado mana purakpa sa ado buklauna thadaduna matau gi manakta changsilaklaga itau nangna tormlibusibu kaino agulo itau nang aibu thadoktuna chakhino aina nanga chaminanabane haiduna sa achawba ma purakle hagulo nang asai aibu kawbudo aisu taribane adubu nangna ingonda phagi tawbani khanbadagi aisu nangi nanakta laktabane asi haina thamoi sokna kaplami kai aduna amu mathantana itau nangse aina hatbaga chap manare ko ngasai itawna aibu kawbu matamda aina laklamlabadi sagi makhuttagi aina itawbu kalamgani ko aibu warogunu itaw adubu aidi itawna siba mafam asida sigani wasakhrabani aisu mafam asida sirage itaw yawdrabadi aisu yumda halaroi asi haiduna kai aduna yamna nungaitana pendaba amaga loinana kaplami kai adushu mafam aduda laikhre mahakna karimata cha thakidre mahakna purakpa sa adusu chakhidre numit kayani chara helakpana kai adusu masa solaktuna mahaki matawna seriba mafam adu maktada masu sekirami